Prime Minister unaruse amugtang aigi leibaki da makta common interest amugtang wa amta punna haiminaruse haibada yadraba tadraba Manipur gi BJP sarkar amasung Manipur gi Chief Minister sida karino ba hainingai atopa leirise Prime Minister na unabi basu unabidaba Satlaga unabu basu yabiraktraba siguma Chief Minister sibu kaidona lei Chief Minister no ba BJP masen state so center so adu Chief Minister si Prime Minister na ba unabidre unagesu yabidre hek hairagana monitor tauri center na monitor tauri adu itadi center amasung state ani gi BJP sarkar sina monitor tawraga Manipur praja si nongma gi potha halaliraba Manipur education system kadai de leire huje chahi kun thra huje pugat basung amoi loina in terms of any field any spheres of our life amata yabna te lokhatpa development gi oisano education gi oisano health sector oisano loina law and order oisano miyam je khamthing na wanaraga every field da yengu bada khoji loina putharabne ba hagot ngamdrabne ba nungai ba moi masen khara nungai raso praja di khamthing na warabne ba adagi lambi sorok na chiyong na khamthing na phatre Asok pataba lambi se semani na haire center da hobe Haryana gi Chief Minister BJP gi sarkar anoba sembadu da amagi vote taking ceremony ya khigatana Haryana da vote taking ceremony yaw chatlure Manipur gi honorable CM hala aga package khara pire lambi thongji phajana semani aduna concrete tharani concrete road oihalani aduna maram oiraga kairi ba toiriba mayam se semaroi matam khara kaim semda bi thammani phajana semdau leiramne na ai ju tha hek oirakpagan lambi semni haigi baduna amuk Delhi hala agana semaroi phajana semdau ramne CM da bida thammani Manipur praja miyam se phagi jugaira man tawrise BJP sarkar na khalije Manipur praja miyam se joker oina ubraba mayam se leibak ngakpa su ngakte lan se losenba su losende miyam gi punsi property ngak senba su sende miyam gi punsi si karamba punsi marel da hingige su nongmata sarkar sina yengjande chaba thakpa bau mafam khangna chada ba imung mayam amane ba hujik leiri miyam se Manipur di noma gi maigai mari si dagi tek chapsal lakpada hujik lengbam leitrabane wam tangang na roise BJP sarkar na ne wam tangang na roise BJP sarkar na Manipur pombagi entire state sida koi chatning ma mafam dam ta chatpa ya hallo national highway ani si bau chathan bangam da sarkar sina yamna gaksu ngangi ai no ba national highway ani si bau chatpa ngam da ba free movement free passes pi da ba sigi sarkar sina kari leibak nung si ba kari thabak no moin tawri hotnari kari no ba tawri je Thajal Central Forces mayam china pareng leng halaga ngakpa bauda masing thungani Imphal Dimapur yorani pareng lengan bada kadai wai deploy tawrige kari mathau no ba tawalli si sum yenga leiba sarkar si kari ginoba Central Paramilitary Forces oisunu ama oisunu state force oisunu mathau powdre go back Assam Rifle haibai matam na te boje Assam Rifle mathau niom chumna tawhandri do kanana no Manipur gi Chief Minister da mai kok thak ta tahan gadam ne ba Central Force thajal leiba mayam si kaidongna na bano mathau tawhaloi da boy di kari gino CM the question hanggadam neba head of the state da kadobai question tawloi doino ba akhone heta center da khara taina union minister da khara taina home minister da khara taina adagi cookie militants da khara ka taina illegal immigrants khara taw sarkar sina prop yok challaga kuppa thamba kadobai sumain taw doino ba sarkar na loi ngai gadam ne ta er ga nai re har kana thabak thokadamne hairaga sarkar chairagana unity oide hujik hunnabagi matam natte political khudong chaba launabagi matam natte kari khudong chaba no koina phangdorise BJP chairaga kari khudong chaba no congress na phangdoise sige talak si daida Manipur praja su tumna manghanba mahiroi khunai bu su tumna manghanba hujik education completely fail oire irang si loisalu harga congress kari no besibo congress na ngasi bhauda irang si loisananaba solution puraknanaba peace appeal tawbanatana peace initiative lawre harga angamba level da ekoi sarkar sida ekoi assist tawsan banatana kari atai atopa political mileage lawba thabak tawrage sarkar gi asoiba mayam chi ekoi kupsan bayana na bagi ekoi congress tawbadu yaroiba khitang ikai ba khangadabne BJP sarkar je honorable chief minister khakta nate ai kanom so haija hoge honorable chief minister khakta nate ba magi cabinet minister mayam si su kaim tawde me akoina CM khata so hire le yaroiba my cabinet minister mayam si so amta tawde ba from top to bottom A to Z moigi team makai je pura completely fail ne ba orise completely fail minister oi do kaidong namno my department gi my portfolio gi my senthang kai tharaga adugi chana na ba adugi thabak tawna na ba thika tawna ba ngai leiro moi mayam sina cabinet minister masen siga including chief minister himself siga moi gi ruling party gi legislature sina dang unity oina thabak tawrak pada leibak sigi irang si kaidong bai sot tawba ngam moi doino praja da pang ba siroi dam ne ba